Puno kui kai kono Utkhre lengsan biri ba pumna makna matam chana film hoba yabagi ayaba pijaradi pibiragadi film ja hojare ge duna matam chana hobagi ayaba pibiga dori bara natraga wa khra sana ngangjau haibara haibaduma khaktang mayamna khuba khubiro ten ho hairagana khuba khubiro adu sangna wa ngang hairagana tumina lebiro ani singong apam amtang khanbiro ko film hojare wa ngang hojare ngasi Manipuri film gi khongchatta MSF देश के ऑडिटोरियम स्टेट लापीरी फिल्म येंब लापीरी मयाम नुंगाइना ये फमफम पाइब टिकेट से मांगहलमदबिदा नुंगाइना लागा युमदगी फमुगदौरीबनिको खल्लगा नुंगाइना लापगी महाव अदु पीननब होनबदा अखोइना टिकेट सिंग असिदगिदि टिकेट मचेट अमा तौरगा पुंजंग चंगा पुंफमद फमदु नत्तबिदा खतंग सिस्टम अमा सेमनब होनबदा खतंग मयामदा अवाबा खुदुंगचादब मायुकनरमगनी मदुगिदमक्तंग हाक्तंग सिगी मिनिट 5-10 जी खक्तनी लौजगदौरिबसे हाइबसे थमजगे अदुगा मयाम फिल्म सिगी वारी सागचरीबा यामना ngasi se mai pa kani khoine he horamdai sida madam SUNITA film si story liang oiriba madam SUNITA su lakpire aina ujare mayam taram nukchari taramna uksabagi warol si thamjabaga loinana aina ningsingjaba wafam amani dang thamjage 1980 gi matamda lising ma chamapan marifu dagina marifu dara moutra dai bagi matam sida Hindi film thawai yauna yengbi baisine na pumna makna khangbi ba ubi ba soidana yawi ramgani madude prem naam hai mera prem chopra soidana ningsing bi ramgani prem naam hai mera prem chopra aina panjari bagi maram de prem chopra na Joypur International Film Festival amada saruk yaba matamda mana film the season naba khwaidagi maru oiba dialogue chima khak hairaga ai Prem Chopra ni habi waise hairaga mayamna khoba khuraga magi wangang bagi tanja du lotion ki madu ai ngasi suning singjai maram maduna makhoi matawse ekoi tampam thopa male na khanjai atopa wafam amana ifida MSFDS sidai leijari pa mafam sidai da hojik film ki thawai yobi ba maru pang su leibiri aikoi ifigi mafam stagi mi ani humanium selection toraga Goa da pangtokpa international film festivals te he thabi maduda MSFDS ki secretary na mayam sina staff singna haibiri basi mafam dudagi afaba matammaga lao afaba do Manipur da hodu ulau haibaneba akoi Goa gi samudra mapan da photo ka pucho jagoi saru so na thaba na te aduna ai ifigi khongchat ta kayar yaujare ai bu thabire madugi nungai bu soina ngasi Manipur State Film Development Society staff singda amaru ina secretary gi mafam de kai komna butchari film ama yengba matam da mapalam gi amne award from film ama gi director ko khale aduga maduda hai ke baza kaw bole te punchi gi oina director du na film gi maru gi wafum khara hai on hai matam da director du na hai ai film ulam da ai na kari mo hayu hairi bano ai haifam to puna ma film da loina haira bani film oina yeng biu haira ma kumdagi director na wang tangang da ba Manipur film ki premiere show da releasing function da director masak uttaba amasung director wangang da ba se ngasi SUNITA haira film sin oiragani haiba sima so ai thamjari sak po usara ro theater sing adu film yeng ma changam da minute 10 ga manga film hogada minute 10 ga manga gi mang changhoutradi aina card pairasu film yeng phangde adugi chap chap pungpham do madi pungja do maduda hauna bhona jabani ai koina mafam sida da chiarma bu hek piru laba chiarma bu hek tharu taragadi wa yam sang ngango haira mane haidana sang na khang ngang bu gi machat tu leibana maduma su ngasi dagi lokthok chare maduma su koi thamjadre film asi koina bhona ba matamda SUNITA gi role lori bi ai koi gi chanupe Narmada gi yamna chawba contribution lai film sigi success oirak la bahona ba matamda aduna Manipuri film gi award chingda sida state award tasu
aduga North East Film Festival Award tasu aduga Manipur dasu aduga Prague Cine Award tasu thangna na best actress hanjan taba haibase kariguma macha khara soidana yawram magani haibase mayamna madugi thajabaduma soidana thambiyu narmada su lafiraga ikoi function asi yobi gadori bani mala amane na ikhanje pungna makse thamjaraga aina haijening badi mayam lengson biriba mayam sigi manung dagi aina lengyan amamam tangdi aikoi team gi maikai dagi skyline pictures ki maikai dagi aikoi film se wamin nakiba singi mafamda lengyan amam tang khudol tamjage masi khaktani masi phobu tangdi yabiyu haibasi mayam dagi figau sana nizari MSF DSK auditorium masi phaba thak amda pukhalakna bahona bada aduga aikoi gi Infan International Film Festival oirak na bahona bada isagi leizaba pangal thauna effort punamak thadaraga hona biriba aikoi gi yamba MSF DS asigi secretary oina thaupu biriba basas pati mayum Sanju Sharma mayam gi mangda lengson dana laibire tamo Sanju Sharma stage lengthok pirtuna mayam da lengyan yan bibagi tanja su lobiyu aduga loina na wafam khasik tangju thambina ba tamo bu koksinjari punbu tamo taram no figan MSF DSK secretary Sanju basas pati mayum Miyam punamangta kok nonjari aduga asigi namit ningol chakau bagi namit sida film asi yengba lakpiriba aduga film asigi machatta aduga mai pak naba thawni bo yawbo ena lakpiriba miyam punamangku kok nonjari aduga skyline pictures production dasu SUNITA hariba film si mai pakna pithopi bagi thagat wahai thamoi sengna bijari samaina Manipur film gi machatta SUNITA gumba cinema haidi biopic haidare biography puthokpa sigi film sina ahan ba oramgani ne khali aduga yamna mai pakna yamna puni jingjinba ngamba film ni aduga hujiki whole crew cinema sigi whole crew da aina thagat wahai thamjari adu maruina tamo ajit aduga producer aduga koigi ichanupi narmada magi moigi puthokpada thawai yauna fajadaba yade natraga aseng potu uttaba yade haina puning de khallaga moina thadagiba effort mayam do mamitai aduga khoidasu phawi hairaga sigumba karigumba thabak ama film oibai any thabak da koina thawai yauna passionately thawai tawragadi pot khurima mai pakani aduga chakotani aduga tung koina su chakotpa oisnu Manipur sima se hairaga soide tension jage thank you producer ga loina na tamo Sanjuna kudol tambi gani to producer na kusin nabi gani ahan bada lengson biriba singi marakta nganthoi yumlembam costume designer nganthoi yumlembam yawrga stage ta lengthrok piro nganthoi yumlembam mathang da dabo wangkai mayum makeup artist dabo wangkai mayum dabo su state ki amati Manipur gi loina na Manipur da pangthokpa kumjalis tangani kunga manga ki festival punamak sida best makeup ki SUNITA hariba films da best makeup ki award phangabini phangaba dabo wangkai mayum hojik lengyan lobiri dabo wangkai mayum divika sem sabiro matamsi koin wanga mo tension badona hojik lengkhat pirak libasi divika ne music director nanau sogon mang lengthok pirakani nanau sogon mang su films data akoigi lojing kombine sakpi isai amada nanausu lojing kombibu best playback singer gi award phangan bada chogo todang lori bani gopiko background score gopiko mathang da playback singer lojing kombi handak ta Manipur gi lojing kombi su best singer gi mana phangki bani lojing kombi lengthok firakani ai lakhiba uzaki lojing kombi ase yamna chai sida laibak chuthi laibak supai
Best Singer Award kidna mana phangi adu apok pantho gose maitena leikhide mapa gi matung ilaw macha ma gi damak da hobu khuba khuba da mamal ting de na ikhanja thagat chari housing nongdren komba yumnam assistant director social numlembam ko gi stand camera paibi dana aduga skyline picture ge hokhiba film sing akhoi sibu kanano 411 sing film sing da choba thodang logrok labane aduga film sigi win stand camera paibi riba social numlembam hojikti khwadi gi nungai ba tanja du su lojage mamang da hojik lobi khiba sing adu su mayam thagat chari sunita ani matau tambi sunita narmada han lengket pirak na manuruk chari narmada sogaijam sahi se gi best actress mari buk phangaba Praxane Award, Nordic Film Festival, the Best Award. Mayam ubigidori ba Sunita ani duni. Abana Taibangi ubagi pangal lai travi Sunita. Nasai radio on radio in fan the people report to ni. Aina thamjari ba sidi. Aduga narmada nasai thamki bada. Mit ubi aina udabi amagi matau tambato kaya diwa ki bahai batuni. Hosik Real Sunita amadi matau tambi Sunita. Mayam mangi thamjare. Medam ngatung lepiraga. Mayam sigaloina na. Yang jangan nanti tamu semua pegang mayam hana betul mayam jangan lagi naraga foto suka phone bagi tanja tu loh jawa ni mayam munna yang bihoro narmada ne award mari pangi se cumbra lan berado kang na munna yang bihoro jadi Sunita ni mayam yang mangga thamsa ne yang jangan ni Hojik keke lehau thabam keke lehau thabam keke lehau thabam hai ni Ashok Kumar Songtham tamo Ashok Kumar AK Sarasandra Madam wadi wabi gani adu aikoina hona jaru badugi mayam goloina na photo ama video ama kapa matamda record ama tang moiraga su thamjahuna bagi Dijendra Manga Manipur film ki director su oibiri baduga film sadana actor oibiri ba Rajan Laisang them Burjan Pangam lengket pirakli Monica su mathang da lakpiri Rudi Burjan Pangam Monica lengket lobi gane Monica Jena Sapam Jena si Jeda Sumale Jeda Indira Su Uzare Indira Hobism Ima Kemila Hello Debi artist samada ikai kono would view imana to kebe acting mayam khangbi wo shi ayam samoishan aijari only one drama yang bada ai sumat kibani thagachari ma Susan Kumar Susan yumlem bam natte ko sina Susan Kumar ina ko thokchari sina Jogen Julia Takelambam Izita Laishram Hojik lobiri Izita Laishram Priyo lengan lobi gani nganna su lakpi bani matam chana lakpi khebani thagachari Priyo yamna promising actor haibatai yam kanna honorak libani Manipur film da matekam tang yaur chu sau da actor se amaru oi Narmada se best actress mari tare ko adu mase Manipur short film ama minute kun khaki short film ama da minute ahum khaki ek tawri mas mem madu aikhoi gi matok tampham thoi haibase Manipur actor sing da thamjabani Priyo thagat chari maru ina ni Priyo da panjari base promising actor amana horen ani ra khaka thola to khiduine adu di aikhoi matok tampham thoi Priyo da khubak yam khuningi aidi hojik Pipilika adu ga mathang da Premananda Yurembam K.I.S. Ibotomba Ibai Premananda aina ibai ko jabagi wani aduga platform dadi ko phum de thok tabani Premananda Yurembam Ibotomba mathang gi film amada masa se moibung khonge
ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏꯕꯨꯡ ꯈꯣꯡꯐꯝ ꯂꯩꯇꯕꯒꯤ ꯀꯪꯉꯥꯎꯅꯕ ꯑꯃ ꯁꯥꯔꯛꯀꯅꯤ ꯃꯊꯪ ꯐꯤꯂꯝꯗ ꯃꯊꯪꯗ 이보 ꯇꯣꯝꯕ ꯂꯧꯕꯤꯈ꯭ꯔꯕ ꯚꯤꯛꯇꯣꯔꯤꯌꯥ ꯉꯥꯏꯔꯥꯡꯕꯝ ꯚꯤꯛꯇꯣꯔꯤꯌꯥ ꯉꯥꯏꯔꯥꯡꯕꯝ ꯍꯧꯖꯤꯛ ꯚꯤꯛꯇꯣꯔꯤꯌꯥ ꯂꯧꯕꯤꯔꯤ ꯃꯥꯂꯦꯝ ꯉꯥꯟꯕ ꯃꯥꯂꯦꯝ ꯉꯥꯟꯕ ꯅꯥꯎꯔꯦꯝ ꯃꯥꯂꯦꯝ ꯉꯥꯟꯕ ꯐꯠ ꯂꯥꯎ ꯍꯧꯒꯠꯄꯤꯔꯦ ꯊꯥꯒꯠꯆꯔꯤ बेबी विक्टोरिया फट लाउन लाए मथंग द हीरोइन चोइन कुमकनी मा लाओ लाओ विक्टोरिया बेबी विक्टोरिया मथंग द ओइनाम चंद्रजित ngasigidamakta lengyang khudol tambagi tanja solution jage hojik madam sunita na jamna thamoi digi oi wafum khara thamjagani ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯒꯤ ꯆꯤꯟꯈ꯭ꯔꯕ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯏꯆꯜ ꯏꯆꯦ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡ ꯂꯦꯡꯕꯤꯔꯛꯄ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯡꯗꯨꯒ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯃꯤꯟꯅꯒꯗꯕ ꯃꯤꯀꯨꯞꯇꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤꯜꯝꯁꯤꯕꯨ ꯌꯦꯡꯕꯤꯅꯕ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯈꯟꯖꯩꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯁꯤ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯗꯤꯁꯦꯕꯜ ꯋꯤꯃꯦꯟ ꯑꯃꯅ ꯅꯨꯄꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁꯣꯁꯥꯏꯇꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯔꯝꯕ ꯃꯤꯠꯌꯦꯡ ꯃꯌꯥꯝ ꯑꯥꯎꯠꯂꯨꯛꯇꯣ ꯍꯥꯏꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯁꯨ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯑꯗꯒꯤ ꯃꯤꯠꯌꯦꯡ ꯇꯣꯉꯥꯟꯕ ꯑꯃꯗꯁꯨ ꯌꯦꯡꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯦꯁ ꯇꯧꯖꯈ꯭ꯔꯤꯕ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯩ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡꯒ ꯀꯔꯝꯍꯥꯏꯅ ꯂꯣꯏꯅꯕ ꯑꯗꯒꯤ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯅ ꯀꯔꯝꯍꯥꯏꯅ ꯂꯥꯡꯕ ꯑꯗꯒꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯝꯍꯥꯏꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯈꯪꯃꯤꯟꯅꯔꯀꯥꯟꯗꯀꯣ ꯐꯤꯂꯝꯁꯤ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯁꯦ ꯗꯤꯁꯦꯕꯜ ꯑꯣꯏꯔꯕ ꯋꯤꯃꯦꯟꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯈꯟꯕꯤꯔꯝꯂꯤꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤ ꯁꯦꯝꯗꯣꯛꯄꯤꯔꯛꯑꯀꯥꯟꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯆꯩꯁꯨ ꯑꯣꯏꯕꯤꯔꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯩꯁꯨ ꯑꯣꯏꯕꯤꯔꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯣꯏꯕꯤꯔꯒ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯗꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝꯒꯤ ꯃꯤꯠꯇꯨꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ ꯎꯖꯔꯒ ꯃꯌꯥꯝꯅ ꯂꯝꯖꯤꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯈꯤꯇꯪ ꯂꯥꯏꯅ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯔꯕ ꯑꯁꯥ ꯑꯃ ꯑꯩꯅ ꯊꯝꯖꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯏꯒꯨꯟ ꯀꯔꯤꯝꯇ ꯌꯥꯎꯖꯗꯕ ꯑꯗꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯕꯨ ꯐꯤꯂꯝ ꯑꯣꯏꯅꯒ ꯎꯠꯊꯣꯛꯄꯤꯔꯛꯄ ꯑꯗꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯤꯔꯛꯄ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯀꯣ ꯑꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯩ ꯁ꯭ꯀꯥꯏꯂꯥꯏꯟ ꯄꯤꯛꯆꯔꯁꯄꯨꯁꯨ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯐꯤꯂꯝꯁꯤ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯕꯨꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯁꯣꯁꯥꯏꯇꯤꯁꯤꯗꯩꯗ ꯁꯣꯠꯊꯔꯒ ꯂꯩꯕ ꯁꯦꯛꯁꯟ ꯑꯃꯈꯛ ꯑꯣꯏꯗꯅꯀꯣ ꯑꯗꯨ ꯈꯖꯤꯛꯇꯪ ꯏꯟꯈꯠꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯁꯝꯕꯤꯔꯀꯥꯟꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯖꯅꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯑꯁꯥ ꯆꯥꯎꯅ ꯊꯝꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯦ ꯇꯧꯕ ꯂꯣꯟꯅ ꯇꯩꯊꯣꯛꯄ ꯀꯞꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯣꯏꯅ ꯐꯥꯎꯏ ꯑꯗꯨꯒ ꯁꯨꯅꯤꯇꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗꯩꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯈꯔ ꯑꯩꯈꯣꯏꯗ ꯊꯣꯛꯏ ꯁꯤꯃꯇꯪꯁꯨ ꯊꯥꯒꯠꯆꯍꯧꯗꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯁꯤ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯖꯩ ꯈ꯭ꯋꯥꯏ ꯉꯛꯄꯁꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯑꯩꯅ ꯀꯨꯝꯕ ꯑꯩꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯑꯩꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯗꯨ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯑꯦꯗ ꯇꯧꯅꯔꯤꯁꯦ ꯃꯤꯅ ꯀꯨꯝꯕ ꯐꯤꯂꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯦꯗ ꯇꯧꯕꯤꯕ ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁꯨꯅꯤꯇꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗꯗꯤ ꯁ꯭ꯀꯥꯏꯂꯥꯏꯟ ꯄꯤꯛꯆꯔꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯊꯣꯛꯑꯀꯥꯟꯗ ꯄ꯭ꯔꯤꯌꯥꯀꯥꯟꯇ ꯒꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎꯁꯤꯅꯒ ꯑꯗꯒꯤ ꯍꯦꯔꯥꯃꯣꯇꯤꯅ ꯈꯨꯗꯝ ꯄꯤꯖꯕꯩ ꯋꯥꯅꯤꯀꯣ ꯑꯗꯒꯤ ꯕꯕꯤꯇꯥ ꯂꯥꯏꯁ꯭ꯔꯝꯅ
actor punamak sina yomsal laganda sunita yengbiu hairapasida Manipur film sibu Manipuri khunai sibu achuk yamna bukchen chaunaba achuk yamna aphaba lai gi leipak ni lai gi machane haibadu chumja ni ko ai khoi se amana amu yam thagat na raba jani ko ai khoi se chaukhut palambi da khong thangjel lakla male haibagi chauthuk chabadu leiri duna adugumba amana amu support to wiki punamak ki mafam da to women khangmadu uchari thagat chari iroi loi boina aikoina sitha jahuba surbala lengkhat pirak na manoluk sheri duga mayam pulam po amuka na thagat chabaga loina ngasi damakta de lengsun biriba kwai pum namaki mapam na tawiman khangbu cheri duga loina na aikoi gi sunita hai de film asna lawluk krebe award pum namak aduga kaya amasu mase koi crew pum namak na team pum namak na actor pum namak na lobi ke patawdang pum namak singam leroi da lama skyline picture gi maikai de tonchen jarabani Manipuri film da biopic ama aikoi uchcha base tamo sanjuna habi beduni aikoi gi wakhalasna landaba oiragadi Manipuri film da biopic samasin ihan hanba suidan oigani habi ge se pathajaba du thamjai hingliba miyoi amagi maramda punshi wari am irekpa matamda thoaningdaba thodok adu uningdaba hainingdaba kaya amasu yaukiba pumna manang ngakpi gani ahanba Manipuri film biopic ama yenge na mayamna khanbiraga madugi puning thogat piu adu lodan yariba makai Manipuri film sina mapangi compete tawna na hona bada thengna jakiba awabadu di singtha bagi loiba nairoi aina lotion jarakpada ngasai narmada haidana yamna palli bagi maram se magi hona zaman duni aina sai all india radio in falgi aikoi gi program ama tajaba matamda nufi gi thora mai se tajaba matamda tana ai mittagi pi target tawi maramdi nausari bi nupi macha mana magi chang khraba masam se thabat kaktat pa horen film da ubi gani mayam gi puning dam da chingsan biu isai sha gi sam masibu film du na maram or loin kaktalak ba matam da puning da kari phobi gani aidi khallu ba matam da mammi adu bolona tabla tamna ba hona da thama mit udabagi saktam du tamna ba hona ba actor gi mayum kan ise ma sunita gi mayum da thama aina lizari se film da de loin uvira da ba ngaktani adu bu narmadana sigi film se oirak na hona bada sahi ama makhai ani ro masi kari umam da sada thakta magi masagi weight asu humpu gi mathakta leiram baduna nifu ga mathoi ni thoi da putharak na hona matam da mana khangam ga da awa badu khanbiraga ahuba kuba kubiro film yengan jaragi
Hidaksin asi da vitamin B, C, D marang kayo yani joint pain, back pain, kuna, kauban high blood pressure, brain injury,